Saruk ama Oiriba Texas ta Esing Echouna Maram Oiduna Ngasipaoda Meoi chamaga supna mari Sihankhree haukiba July gi tarik mari dagi nong kana chukibana Maram Oiduna Guadalupe tutorial chawkhalakpadagi yumsing amasung summer camp kaya ama Esing Echouna senthakibana Meoi chama hena sikre haina Central Texas ki research amasung rescue operation singna phongdokre sikiba migi masing asi yamdrabada chamaga supna mari yaukhre makhoi gi manungda yamdrabada angang kuntret amasung camp mystic ki counselor sing Hairi, Mapam Masida Esing Echouna July Mari dagi Hauraga, Kwaidagi Yamna Sokhankiba asi Christian Girls Camp Kar County da Maduda Yamdrabada Chahi Nauriba, Naha Yankhay Taruk Amasung Angang Kunipan Yauna Sikre Haina, Loinana Esing Echouna Sokhanlaba, Hill County Gidamak Hena Nongju Nungsagi Pibam, Kudong Tiningai Oiba Mawong da Lady Haina Force Caster Singna, Central Texas ki Meoi Singda Jackson Alaina ba Jackson Warol Thamki.